Huyalan Pau newspaper dagi maroy pau khara pathokcharke mayam puna taminasi asoi ngam yawarsu ngakbigani. Separate administration tanmin naba Kuki zomi masel CHURCHANDPUR napak tanaduna purakle akupa marol pathokcharke. Chahi lising ahum henba puwariga sagonargliba Manipurgi apunba ngamkhaibu nungsi chana na laiminargliba furup kuntraga mari kuntra mangagi manungdagi maitaina mangjin thaduna ngak lingaigi cherakta masibu thugairaga tonganba lengaklon separate administration logani haiduna phudita mangjon chonglakkiba Kuki zomi anigi marakta CHURCHANDPUR napak tanaduna pugainabada nakal anigi mioi kungi mathakta sokre. Lengakna makhatana makoi masel punaraktanaba ngarangdagi tha anigi oina curfew gi athingba thamjin khibaga loinana district asigi mafam punamakta internet ki athingbasu thamkrai. Thaudo asigi matangda pauksi asina fangba pauna haibada ngarang numidang pung 4:10 tarakpada zomi furup ki mioi kharana CHURCHANDPUR district ki Thingangphai khulda leiba memorial stone amagi manakta makhoigi firan yungkhatlubani hairi adum oinamak mafam asiga irap lapnadana leiba Kuki khuldagi miyoising tholaga firal adu yungkhattanaba hairubada nakalanigi marakta khud thokna punarakibani. Nakalanigi miyoi kungi mathakta soki numit manganigi oina internet service tingjinkre khud thokna punakiba maselgi marakta yasinaba purakre hairi. Makata pau numidang pung 4:13 tarakpada zomi furup ki mioi lising amarom hena mafam aduda tinduna Thingangphai khulgi chief kim yumda thomjinduna pendaba kholausing lauki. Thaudosi pau tabadagi tungboy area dagi yauna mafam adu tamna Kuki furup ki mioi singasu changsilaki hairi. Nakalani marakta chauna mungnarakpadagi CHURCHANDPUR district ki police ki quick response team QRT gi team Anibu CHURCHANDPURgi OC amasung additional SP na luchinglaga mafam aduda changsinnaba nakalani khoisaunarba miyam laksinaba honaki. Thabak aduda CHURCHANDPUR Police Additional SP Law and Order amasung SDPO yauna luchingba team singna fawba laktuna mateng panglaki. Nakalani makimiyoi sing Kamjinduna tan khaiki adu moinamak thawdok asida Kuki amasung zomi kangbugi mathang sitna mioi ani amasung mari soklaba mioi sing adu police na district hospital da puduna ahan malayeng piraba matungda discharge tokri. Nakalani gi marakta lairakiba ungkhatnaba adu makha chatharaktanaba police ki team ahumna mafam adu ngak senki. Thingangphai gi thawdok asi police na control tawkraba numidang pung 11:30 tarakpada Sialmet thong manakta furup anigi laifam singi tainafam su oiriba mafam asida amukhanna nakalani marakta ungkhatnaraki. Police na kanglup anigi marakta leptuna khamjinaba honakrabasu nakalani na onsinaduna nung thanaraki phibam asidagi rapid action force ki personnel singna irangdu laksinaba tear gas sen sing kaptuna tanthoknaba honaki. Police amasung security force ki maikaidagi akanba thabaksing laukhatkrabasu kokta sokpa miyoi ahum mari yauna punna miyoi 12 rom soki. Nongyai matung fawda police na makoibu laksinaba honaki. Ngarang thokriba thawdok asigi matangda CHURCHANDPUR da headquarter oiba zomi council ki chairman John K Ngaitina ngasi thorpa cherol amada makoina martyrs ni haiduna mingaunaraba mioi singi hakchang sing leiron changadaba mafambu Kuki Jo Matters Cemetery haina mingthonaba indigenous tribal leaders forum amasung joint philanthropic organization JPO na laukhatliba thabaksing asi yabangam loi maduga zomi singi maikaidagi thabaksing asibu tumina yengduna laithokloi haiki. Adubu khut thongna kiba nakal animaki Paite Tribe Council JSQ Young Paite Association GSQ gi maikaidagi ngarangdagi thodok adu pau fauna hogdabadagi thokibani haikibaga loinana laikhidaba martyrs singi hakchang sing hayeng leiron channaba thorang tawriba asi tekta kaidana pangthokpada mateng pangbiyu haina appeal tawraki. Aduga KSO amadi zomi student federation gi maikaidagi su ngaranggi thodok adumak laibak thiba thodokni haibaga loinana KSO gi maikaidagi
ꯑꯦꯗꯤꯁꯅꯦꯜ ꯀꯁꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯖꯔꯦ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯗꯒꯤ ꯉꯥꯛꯄꯤꯔꯦ ꯍꯥꯏꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯅꯁꯨ ꯂꯨꯞ ꯑꯅꯤꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯈꯨꯌꯦꯛ ꯄꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫